Chalo, chalo. Chalo. Hey guys, welcome back to another video. Mayam, I was yum da mulai zare. Adam chat yum da mulak. Adam chat yum da mulak tau le. Ado, mayam ngasi video sida ina mayam da tok utsaga dari se. Living in a mosquito net for 24 hours. Portable mosquito net amala ye kugi ado do tharga 24 hours lay do ne do bato karna lay bano kamay to bano habito ye minar see na mayam. Let's go into the video. Hi, Hazik. Aigi ngasigi oina aigi yung sem sajari loidi loizadri ado khara makhai di loire Hazik awat ba thoga aga disco light kumba hapchalaga khara interesting ohensi Mayam ay Hazik ay ngonda ay ngasi darkar legada pochai ge pusale laptop achapol khara juice khara lagi chak kumba budi moi na horan pira kana tum sarage ado Hazik ay samjarage ising ka hore ising ng lor bige phone ka hore phone jo iPhone di tanay phone di Hazik ay giyum da chang lagi kung ano lagi ko Hazik ay selfie macha amin ito bige tanay camera dito photo kapiyo Ay Hazik nail polish hangge nail polish hangda ba kuire matam len boy na Tapos sa lebak lagi utong pamangapi ba ni? Nakuha chinaw singgi. Ahaba. Kena लिख लागी लिच्ची ये बाजार में देना ये मानती कैसे से मैं पुलिस का लोग को ऐदा अच्छा पोलाम पे तो के चाबी ने Mayam aigi camera nambigataba misak adu imungda changkhre aduna ai chana namjare ado mayam aise hujik yumda muk leire masigi corona haiba pandemic se amna mi bu wahalle yumdagi work from home tawri ado ngasi je sutti oba id ki sutti thaba adugi namak pane video je Hazik kari tawgani haibada
ꯍꯧꯖꯤꯛꯁꯦ ꯑꯆꯥꯄꯣꯠ ꯑꯃꯃꯨꯛ ꯆꯥꯕꯤꯒꯅꯤ ꯑꯗꯨꯅ ꯐꯔꯦ ꯄꯟꯖꯥꯕꯤ ꯇꯔꯀꯥ ꯑꯩ ꯀꯦꯃꯦꯔꯥꯃꯦꯟꯗꯣ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯏꯃꯨꯡꯗ ꯀꯩꯗꯧ ꯂꯩꯔꯝꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯂꯤꯆꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯂꯤꯆꯤ ꯏꯍꯥꯎ ꯍꯥꯎꯋꯦ ꯂꯤꯆꯤꯒꯤ ꯃꯊꯪꯗ ꯄꯜꯄꯤ ꯑꯣꯔꯦꯟꯖ ꯑꯗꯨ ꯑꯅꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤ ꯈꯨꯖꯤꯟ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯐꯖꯔꯦꯅꯁꯦ ꯈꯨꯖꯤꯟ ꯍꯥꯏꯕ ꯍꯧꯖꯤꯛ ꯅꯦꯜ ꯄꯣꯂꯤꯁ ꯁꯪꯉꯒ ꯀꯥꯎꯗꯅ ꯊꯦꯡꯖꯤꯜꯂꯨꯕꯒꯤꯁꯦ ꯐꯖꯔꯦꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯅꯤ ꯍꯧꯖꯤꯛ ꯏꯔꯨꯖꯔꯨꯕꯒꯤ ꯃꯁꯝꯒꯁꯦ ꯂꯣꯏꯔꯦ ꯁꯦ ꯃꯁꯛ ꯁꯨꯝ ꯌꯦꯡꯖꯒꯦꯁꯦ ꯃꯁꯛ ꯇꯨꯝ ꯐꯖꯅ ꯌꯦꯡꯖꯒꯦꯁꯦ ꯀꯗꯥꯏꯅꯣ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯁꯦ ꯃꯃꯥꯡ ꯀꯧꯔꯦ ꯁꯦ ꯇꯨ ꯂꯥꯛꯑꯣꯌꯦ ꯇꯨ ꯃꯃꯥꯡ ꯀꯧꯔꯦ ꯇꯨ ꯃꯃꯥꯡ ꯀꯩꯅꯣꯝ ꯄꯤꯒꯦ ꯆꯠꯂꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯂꯥꯝꯂꯛꯂꯦ ꯃꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇ ꯍꯪꯁꯤ ꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯍꯥꯎꯕ ꯀꯧꯕ ꯏꯟꯖꯥꯡ ꯂꯩꯕ꯭ꯔꯥ ꯑꯂꯨ ꯀꯪꯃꯦꯠ ꯆꯝꯐꯨꯠꯁꯨ ꯈꯔ ꯌꯥꯎꯏ ꯄꯤꯔꯛꯑꯒꯦ ꯍꯋꯥꯏ ꯊꯣꯡ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯁꯨꯡꯆꯠ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯕꯇꯟ ꯀꯦꯃꯦꯔꯥ ꯕꯇꯟꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯐꯪꯉꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯉꯥꯏꯖꯔꯤ ꯖꯦꯜꯗ ꯂꯩꯕ ꯑꯃꯒꯨꯝ ꯑꯩꯒꯤ ꯆꯥꯛꯇꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯄꯨꯛ ꯑꯁꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯄꯛꯇꯕ꯭ꯔꯥ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯂꯨꯄꯥ 50 ꯀꯣ ꯑꯟꯇ ꯐꯩꯕ ꯇꯥꯏ ꯅꯪ ꯕꯨꯛ ꯌꯦꯡꯕꯗꯣ ꯀꯩꯒꯤꯅꯣ ꯁꯦ ꯆꯝꯐꯨꯠꯇꯤ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ ꯆꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯑꯩ ꯂꯟꯁ ꯇꯧꯖꯔꯒꯦ ꯀꯦꯃꯦꯔꯥꯃꯦꯟ ꯈꯔ ꯅꯛꯁꯟꯕꯤꯔꯛꯀꯗ꯭ꯔꯥ ꯀꯦꯃꯦꯔꯥꯃꯦꯟ ꯇꯟꯕꯤ ꯑꯃ ꯑꯩꯅ ꯍꯦꯛ ꯅꯦꯛꯎꯗꯅꯅꯦ ꯄꯩꯁꯥꯁꯨ ꯃꯥꯡꯕ 세. 밥은 필요라. 밥은. 세. 밥은 응? 믹서도 여기 넣어라. 많이 세. 세. 응. 많이 세. 많이. cái sao gặp nó chụp ạ 잘해. 아니 한잔 하면 잘. 이제 뭐. 오늘 뭐야 다 hơi hơi bằng này đi 이로먹음바 고비움바 밤이야 딜로 쟁이 쟁이 많이 nó sao sao cái tên nè nè bạn đi 많이 줘. 이제 거. 밥 먹자고. 이제 뭐. không sao bên nó sợ bằng cái gì cả 짜와 니 밥. nhà này trở lại 거짓말 듣는다 우리. ăn tôi có thuộc biểu xỉm tôi 됐어 많이. 라라라. 야 주시님이 많이 세. 많이. mayam movie mấy yang mà lôi rẻ ado hojik se
ꯅꯨꯡꯗꯤꯟ ꯈꯔ ꯑꯣꯏꯁꯤꯜꯂꯛꯑꯦ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯦ ꯑꯗꯨꯅ ꯑꯩ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ Two hours later. ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯚꯅꯤꯡ ꯑꯣꯏꯔꯦ ꯑꯗꯣ ꯈꯔꯁꯨ ꯏꯪꯉꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯍꯣꯡꯖꯒꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯇꯩꯅꯥ ꯏꯕꯥꯅꯤ ꯇꯤꯚꯤ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯃꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯃꯅꯨꯡꯗꯒꯤ ꯐꯅ ꯅꯨꯡꯉꯥꯏꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯗꯤꯅꯔꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯟꯗ ꯕꯦꯜ ꯕꯇꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃो ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯅ ꯀꯔꯝꯕ ꯖꯒꯥꯗ 24 hours ꯂꯩꯔꯛꯎꯒꯦ ꯍꯥꯏꯕꯗꯨꯒꯤ ꯁꯖꯦꯁꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ ꯅꯪꯒꯤ ꯌꯨꯝ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯌꯨꯝ ꯅꯠꯇꯤꯌꯦ ꯑꯗꯣ ꯊꯣꯛꯂꯛꯑꯣ ꯃꯥ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯌꯨꯝ ꯅꯠꯇꯤꯌꯦ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣꯝ ꯆꯤꯛꯑꯦ ꯐꯦꯁ ꯋꯥꯁ ꯆꯤꯛꯑꯦ ꯑꯃꯨꯛꯀ ꯃꯥ ꯑꯉꯥꯡꯁꯦ ꯐꯦꯁ ꯋꯥꯁ ꯑꯃꯨꯛ ꯆꯤꯛꯑꯦ